Laibak sinba thongna COVID-19 ki laichat sandorakliba sidagi khara makhai ngakthokpa ngamnaba Manipur gi miyamna yaribam khai yumdagi mapan thokpidaba mi amaga gi marakta lapna leibinaba loinana khutsa sengna hamdokpada natana marks upinaba Manipur gi governor Dr. Nasma A Heptulana Manipur gi miyamda Tom TV ki kuthangda paujal pirakrai. Thoubal Police District Commando ki Officer in Charge Oriba N Sadananda gi miting makhada Thoubal gi UBI Bank mamangda chathok chasin tauba miyoi singda thiba humba ki thabak chathabada nongmai amadi mayai kaba drug sing fagat pangam khre hairi Police na fagat khraba miyoi adudi Sagol Sem Santi chahi yankhai mathoi apokpa laikhidraba Rajamani Laifam Nepra Company dagi ni hairi Misa asidagi fagat khraba polam sing adudi heroin number 4 ni chingnaba gram 15 I-10 car ama 9mm gi kapa yariba nongmai maru ahum double barrel nongmai ama kapa yariba double barrel gi maru ahum chingba singni hairi Malem gi oina hauzik thengnariba coronavirus ki laichad asina India pumbada lockdown tokhiba numit marini suba fawbada India da laina asigi positive case Chanipan ga Humfutara mathoi sukhibaga loinana miyoi kun mathoi lehen khidre haina Health Ministry amadi tongan ba state singdagi pirakhiba report amada pali hauzik fawbada laina asina malengi oina sokhalaba migi masing lakh manga ga lising marifutara taret ka chani ga humfuni toi suan khai masigi mathakta miyoi lising kun taret ka chahum ga humfu manga gi punsi manghan khai amadi laina asigi fagalakhiba migi masing lakh amaga lising kuntra humdoi ga chahum ga humfu humdoi sukrai United States of America gi Puwarida ahanba oina Donald Trump na hauzik oriba coronavirus asibu thengnanaba amadi ngangthoknaba US dollar billion 2.2 kaithoknaba ayaba pikhrei Donald Trump na haikibada hana leiba asinna kaithokhiba package sing adudagi saruk ani hengatna kaithokpa senfamni hariba senfam asina United States da miyoi khudingda khara makhaidi mateng piba ngamlagani haiki hauzik fawbada United States da coronavirus sikiba migi masing lising amaga chatret ka taruk suan khibaga loinana laina asina sokhalaba migi masing lakh ama lising mari ga chamri ga hufumdoi yokrai masigi mathakta laina asidagi fagalakhiba migi masing chanipan ga marifutara sukrai Malem gi luchingba singi marakta ahan boina England gi Prime Minister Boris Johnson coronavirus ki laina na positive oire hairi Johnson masamakna Twitter gi kuthangda tweet tawrakpa video footage amada mahak masa positive oire haiba si yazakre hairi masigi mathakta mahak ki lainga ki health minister oriba Matt Hancock su positive oire hairi masagi chahi 65 suraba Prime Minister Johnson hokiba pung kunmari gi manungda masada laina sigi layong sing uba fanglakhi hairi nakalamada Johnson gi loinabi masagi chahi 39 surabi Carrie Simons hauze tha tarik ki macha naupuri